Ngasidi Sunday special gi anisuba video ka loinana Mother Days ki video ni mayam da thagat tagrodriba video asi hariba video sing asi WhatsApp status amasung Facebook story dagi logjabani mayam na ayab lorom de haituna warau bidana bani sing jari mayam video loi fog yengbiu amasung adom gi ima sing adu yaurapra haina su yengbiu haina nising jari Nungaiva malemgi kangaliva sunangni kuirakle matam senangna wajaragliva imma na chapa ka chawring a CD imanang waragano tenglaba hinda kaplagano ahen ba wakal kalagano lot kraba ho kraba wari na imanang gi wakasontarano nok na bayami kalak pa na tali hing ba dalura ba punsi gitaka ni soy ba da tido na lady ba miyoyvani sontado na laygano ima minawa magtatangki ni ima lot kraba punsi da lanki ba soy ki ba yawra basu apang ba na chani kanduna imana na waraw bino na chagi kutse chin na pairo kuchamduna purage awava wakal kandana bamuk imma nangna apangwana chani kanduna ngakpiwina soikiva namak imagi awava kangludava nachagi ralni kallage masita imargi hena nungsiba kana laite tabung taranaw puduna ay ko'y buyok bibani Emabu luna jana tamsi ay ko'y na imagi pumning wakan suntada na patawsi and the track lambi kuting kang bakong ta kuting imana sena duna chatli ay gilak puting ka kuting soy gada ba kuting imana ngak to na lady hen balay ti kanasu ay gi imare matang mapok hai bu lady di naging nacha oy zaki ima waram gani ko mama later va machang singdi kablam gani ko makoy ningam da wari na yumduna hai javangam da mathanata Jatkiganu imma nandi ifamdagi lapna bitlugi pirangdu WhatsApp ta thagalakpa status kaidi anambana video asida photo je cover tawjare aduga Facebook ta thagalakpa story du yaman khibana loima hapa ngamjadre madugi damakta warau biganu amasung adom madongi imasing adu karamba minute ta yawbage habadu comment tawbiramu aina ningsingjari matang asida video adi lotion jare thank you